Thatra Tru Helena State Asigi erangda USA Amadi China Khut Yao-E Hairibasi Makhoi Natte India Leingak Khutni haina thawai Mirel co-convener P Sanahanbi phongdokrakli Ngasi Manipur Press Club ki thangjing hall da pangtoki bapau gi mepham amada Sanahanbi makha taraduna malem gi chana pathap kaya thugaiduna kuki terrorist sing lamda masida thariba makhal makha kaya gi tamthiraba attack sing asida foreign country gi khut yorum gani haijinduna Manipur miyam da wakhal chamam nanbani Sakti lerba khulai kaya sizinaduna micham miyam halaba phawba karisu tawduna angang macha thembagumna drone jama khara sizinaduna tawribasi miyam da utchai bani haiki P Sanahanbi makha taraduna Central Force na miyam bu thoi usitriba asina Tolibirang asida center ge Khut Yao-E Hairibasi mayek seng tale lurupatan pamasida lamdam masida leriba political party CSO sing club organization sing mera pabi puna makamata oina punsin ba matam oire haiki Thiraba kukina ko terrorist na tawriba thongching asinga ko pagi mahutta Central Force ki sipai singa Manipur ki samjarba immigrant sing do si thawai den uliba thawgalo bebar puna masi injero rakanda silibra thochin thorang maitai thurupta kukina ko terrorist na ladari ba asi India government ki mayek laraba thochin thorang amani haibasi mayek laraba khudam ama oirakle chahi helaga bhawada Central government na India government na Manipur praja singbu lamlakdang laiba langja kwa ki pasinja oina na bum to pina thamba thochin thorang asi koi aduki matik pende paramaduna luraba tangkak asida Manipur de laiba koi khudingmangna political party khudingmangna amadi misam praja khudingmang civil society khudingmana amata oina kundura aikoi imaleba kanana bagi amadi puru asibu kanana bagi mofam madu amato lele minya sai bo famsi thawai me gi mai ke leba me ambi ko